ngarang maktasu khoi mau get entry tawraba matungda haibta adu entry tawraga sales si piramaba matungda modbung fawbagi marakta police check post among station sing the illegal in sel lawre haina governor da wakat khre hari mau get ki da khoi gi sales si piramaba matungda akui imphal tamna lakpagi lambi da thengba khara yarek laba matungda haibta re oja amuka ngasi ayuk angan bada ngarang ayuk angan bada khoi gi imphal tamna thokpagi lambi da amuka mafam se kangpokpi so amuk hana entry tawbada sel lokani na hairakbadagi makoi khara wathok khara thoknakbada khana choina ba khara yawbadagi ngasi akoi ngarang se governor da wakat che su pisin krena hairi kari gumba oil tanker sing da sigumba tat itattatna mayam da hajik chenari ba gari thaunari ba aduga diesel petrol khuding magase puthok pusin tawri ba gari sing da sigumba itattatna aki akhang pi ba nungai ta ba suma pam da ba thodok thokpa amadi yare mata gumna sel se yam ka hena lawrise mafam amadagi lobam thokba amada lawraga khara thuklaga mu illegal oiba mioi sing tholak pa tare oja masi oil tanker khaktana natana lambi chathok chasin tawri ba sing da su check tawbana chingba aduga sel loba sigumba wathok kaya ama tari bani oja aduna maka akoi si haiba oil tanker gi issue se masi kamai tawraga di lotion gani aduga oil tanker khak yengdana akoi gi nakalam da kitang thaidoga chamna chachariba mioi sing da su mafam da tariba naga gi mioi sing da su illegal oiba mioi sing na tholaga koi gi check tawba aduga aki khangpi ba chai ba khotpa misigumba kaya ama chathari national highway gi lambi sida tawning bada tawbagi mawong ama kak tawbagi mami ama ureise saim tang so jang wakhalo da kamai thamini oja sana masigi kano si problem si akoi yamna kuina sahi lisang sitna satharak laba thengnarak laba adumba problem amni akoi mamang da thodok wathok mayam thokre satena panda thodok mayam thokre akoi gi driver sing happy ba adi phubi ba adi gari mai thaba lok ta gari akoi gi oil tanker oil basu aduna taba atopa goods mayam puba akoi tangai phana essential commodities mayam puba aduma gari sing indha ba adiki suma mayam se yamna thokre haitare ado masi punamsi thingnaba thokhandana akaknaba sab saba thorang amata government of India ki makai dikisi pakai pelite ada state government ki makai dikisi pakai pengamde haikar aduga highway dalai riba security force mayam ama makoi su late banate adu makoi su kai nim ta tongti haikar ada makoi ki mamang makta security force ki mamang makta nataga police ki police to khasine security force tongan ba Assam Rifles lady army ki tongan ba mayam am se lady army ki kem mayam lady outpost mayam lay adiki makoi ki petrol check adiki mayam am lay asuma mayam siki mama makta khoi gi keno da smaina aina yadaba law na yadaba apai khulai pai ba militant organization sing miyo sing ase even keno da apai naga gi khulai pai ba organization mayam ama keno da powerful oi ba adu organization ladies sing doni ada makoi gi miyo sing na makoi gi office power hangdana makoina haiba so called tax collection gi center office power leidimni adana sigi highway anis days da chatliba gari punamukta gi makoina sel loba sel khaiba ada makoi gi meeting dana makoina di makoi gi tax ne hai adu aikoi dadi madu the illegal over tax ne apot ni na extortion ni adu nampu hafuda mingon gi ki halaga loba adu mayam na sathiba otpi nei biba asimo harassment piba adagi to mayam se masi adom leirabani adu security force ki mama matha tawri ba chathari ba apta nei base adu sita highway sing sta leiri ba akoi keno mayam sina security force sing sina adu mamyo sing ki mathakta action lokhat pa sing ngasi bu yawrak tri yawgi adu makoina adum una makoina adum tawhan ba ki mongda adum tawri base asi kari gino sinida masigi question se akoi so adum hangne ba akoina nagagi kangbu mayam lere adi kuki ki kangbu mayam lere se kenoda apige mau dagi horga mau senapati adagi kenoda adagi marakta kariba el na hoba leirong hyper leirong adagi khunama ada area ma lere adagi amung kangpopi yoksala ni adagi asonda su amung infal ziri road su highway su adumangai ada tongan mayam amda semaina makhuna nam dana apigi gari satliba miosing oil tanker ogera adiki tongan ba apigi goods keno mayam sima gari mayam sidiki lok mala ise
ngasi bok ta ka em thing na ba chu lekte tawte adunani sidai government of Manipur gi mamang ta thorang khara leiramani akoi gi highway force ma semgani highway battalion semgani khokani ka kaina akoi gi simo mayam si tongna ba thingna ba haidana adubu ngasi phawda adumgi thabak thoramdu pakhala pa chu uidra akoi gi national highway ani si ngak sinana ba security force akhanna ba akoi gi highway force ma kano da semna na bagi thorang duma adum hoji phawda adum lekidra haitare adun asmaina security force na pareng lengna hack thamlaba asmaina kano tor pamatamda akoi gi illegal extortion taunan bagi kano se thabak se hack pakhala pamioi singsi acta ubaga akoi shoot at site toraba hack ubaga kap thopa adum gi thorang khara hack pakhat bung thidine masi go magi kano se akoi gi yamna nuai taba si kano se extortion gi kano se masi activities se adam zathan na leine na admaina idikale adana akoi force amsung state government haiba tare hojipudi PR ki matamni hayeng amuk akoi popular government ma lakku matamda matamdugi matamdu par ka government tuna astai sta akoi national highway animak se ani singa nanwa akoi ki tongan ba akoi ki akhan ba kano ki security force ki kambu khara ningte jana phajana state ki oigera ada center ki oigera thamna na bokhona base masi tangai phadina haininge aduga smaila toriba illegal activities toriba extortion toriba gari da akoi gari driver sing da opin ne biba toriba adagi nomai caption ba kari kra toriba mayam se makoi hack thena ba hunda keno da makoi kare hani shoot at site adu main to hal matam da makoi se khara kitang keno to control to ba ngam gra ina ide admaina thajai okay